ꯑꯉꯥꯡꯒꯤ ꯃꯊꯤꯒꯩ ꯇꯨꯀꯠꯆꯗ꯭ꯔꯕꯅꯤ ꯏꯆꯥꯅꯤꯅ ꯈꯜꯂꯒ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯃꯌꯥꯝꯒꯤ ꯆꯥꯛꯈꯨꯝ ꯆꯪꯕꯤ ꯑꯣꯏꯕꯅꯤ ꯄꯔꯛꯄꯨꯗꯤ ꯑꯍꯣꯡꯕ ꯄꯥꯝꯗꯕ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯤ ꯌꯦꯡꯊꯣꯛꯄꯔꯒ ꯍꯧꯖꯤꯛ ꯕꯤꯁꯥꯜꯗ ꯑꯃꯨꯛ ꯆꯪꯖꯔꯛꯑꯦ ꯑꯃ ꯍꯨꯏ ꯑꯃꯅ ꯍꯨꯛꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏꯌꯣ ꯃꯌꯨꯝꯗ ꯍꯪꯉꯤꯅꯦ ꯊꯣꯛꯑꯣ ꯆꯠꯆꯔꯨꯔꯒ ꯍꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩꯒꯤ ꯅ꯭ꯌꯨ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯆꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯄꯨꯡ 8 ꯃꯈꯥꯏ ꯑꯗꯨꯝ ꯑꯣꯏꯅ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯈꯔ ꯁꯨꯒꯦ ꯇꯧꯔꯝꯕꯅꯦ ꯃꯃꯥꯅ ꯅꯍꯥꯟꯉꯩꯕꯨꯗꯤ ꯁꯨꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯈꯨꯠꯇꯣ ꯁꯨꯕꯗꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥ ꯀꯩꯀꯥ ꯑꯗꯨꯝ ꯃꯥ ꯍꯣꯠꯅꯔꯒꯦ ꯑꯉꯥꯡ ꯅꯤꯡꯊꯥꯗꯣ ꯑꯩ ꯁꯨꯔꯣ ꯍꯥꯏꯅ ꯃꯌꯥꯝ ꯏꯆꯥꯅꯤ ꯈꯜꯂꯒ ꯇꯨꯀꯠꯆꯕꯒ ꯈꯪꯗ꯭ꯔꯦꯗ ꯃꯌꯥꯝꯗꯣ ꯁꯨꯔꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯁꯤ ꯑꯉꯥꯡꯒꯤ ꯃꯊꯤ ꯃꯌꯥꯝ ꯑꯉꯥꯡꯒꯤ ꯃꯊꯤꯒꯩ ꯇꯨꯀꯠꯆꯗ꯭ꯔꯕꯅꯤ ꯏꯆꯥꯅꯤꯅ ꯈꯜꯂꯒ ꯑꯗ ꯉꯁꯤꯒꯤ ꯑꯩꯒꯤ ꯊꯕꯛꯁꯨ ꯆꯠꯂꯔꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯁꯥꯔꯤꯁꯤꯡꯁꯨ ꯁꯨꯊꯣꯛꯑꯒꯦꯅ ꯄꯨꯊꯣꯔꯛꯑꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯌꯥꯝ ꯗꯦꯜꯂꯤꯒꯤ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯅꯤꯡꯊꯥ ꯁꯨꯔꯒ ꯊꯕꯛ ꯁꯨꯝ ꯀꯥꯖꯔꯤꯌꯦ ꯃꯌꯥꯝ ꯇ꯭ꯔꯦꯅꯤꯡ ꯇꯝꯃꯤꯌꯦꯕꯀோ ꯑꯗꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯉꯥꯏꯍꯥꯛ ꯐꯤ ꯇꯤꯡꯁꯤꯜꯂꯤꯉꯩꯗ ꯉꯥꯏꯍꯥꯛ ꯄꯝꯕꯤꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯁꯥꯔꯗꯗꯤꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯄꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯨꯃꯤꯠ 29ꯅꯤ ꯐꯥꯎꯕꯗꯤ ꯃꯤ ꯀꯅꯥꯝꯒ ꯁꯣꯛꯅꯕ ꯁꯝꯅꯕ ꯌꯥꯗꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯒ ꯃꯃꯥ ꯃꯆꯥ ꯊꯝꯃꯤꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯐꯃꯨꯡ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯊꯥꯅꯤꯡꯉꯥꯏ ꯃꯐꯝꯁꯦ ꯂꯩꯇꯦ ꯃꯐꯝꯁꯦ ꯆꯤꯟꯕꯅꯤ나 ꯃꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯃꯣꯏꯒꯤ ꯐꯃꯨꯡꯁꯤꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯤꯞꯍꯜꯂꯦꯕ ꯑꯗꯣ ꯍꯌꯦꯡ ꯅꯨꯃꯤꯠ 29ꯅꯤ ꯐꯥꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯨꯝ ꯁꯦꯡꯕ ꯍꯥꯏꯅ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯇꯣꯉꯥꯟꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯐꯝ ꯇꯣꯉꯥꯜꯂꯤ ꯃꯐꯝ ꯑꯃꯗꯗꯤ ꯀꯔꯤꯝ ꯑꯗꯨꯒꯨꯝꯕ ꯃꯥꯡꯕ ꯈꯣꯠꯄꯁꯦ ꯂꯩꯅꯗꯦ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯃꯨꯛ ꯃꯥꯡꯕ ꯈꯣꯠꯄ ꯍꯥꯏꯅ ꯑꯃꯨꯛ ꯂꯩ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯦ ꯅꯨꯡꯁꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔ ꯂꯩꯔꯤꯅꯤ ꯅꯨꯡꯁꯥꯁꯦ ꯉꯁꯤꯁꯦ ꯌꯥꯛꯁꯟꯗꯦꯕꯀꯣ ꯑꯉꯥꯡꯁꯦ ꯈꯤꯇꯪ ꯅꯥꯄꯨ ꯀꯥꯔꯤ ꯇꯧꯔꯤ ꯍꯥꯏꯗꯅ ꯕꯨꯛꯀꯤꯡ ꯇꯧꯔꯣ ꯍꯧꯖꯤꯛꯇ ꯂꯣꯏꯔꯛꯏ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ mandhougi sorat ꯅꯨꯃꯤꯠꯁꯨ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯣꯆꯥꯅꯤ ꯆꯤꯆꯦꯁꯨ ꯂꯥꯛꯏ ꯃꯣꯏ ꯄꯣꯠ ꯍꯥꯞꯄ ꯆꯠꯈ꯭ꯔꯤꯕ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯀꯩꯅꯣ ꯇꯧꯔꯕ ꯐꯤ ꯂꯨꯖꯥ ꯂꯣꯏꯅ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤ ꯇꯟꯒ ꯑꯉꯧꯕꯒ ꯆꯥ ꯉꯥꯡꯕꯒ ꯇꯧꯔꯒ ꯆꯥꯔꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯁꯨ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯁꯤ ꯆꯥꯔꯒ ꯁꯣꯔꯥꯠ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯐ꯭ꯔꯤ ꯆꯦꯟꯖ ꯇꯧꯊꯣꯛꯑꯦꯕꯀꯣ ꯑꯍꯥꯟꯕ ꯂꯤꯠꯂꯝꯕꯗꯣ ꯗꯥꯔꯛ ꯑꯣꯏꯃꯟꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯗꯣ ꯋꯥꯏꯠꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯣꯔꯥꯠ ꯇꯧꯔꯝꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯑꯩ ꯋꯥꯏꯠꯁꯦ ꯑꯗꯨꯝ ꯂꯤꯠꯂꯒꯦ ꯅꯤꯡꯊꯝꯊꯥꯁꯨ ꯑꯣꯏꯔꯕꯅꯤꯅ ꯐꯃꯨꯡ ꯑꯁꯦ ꯂꯣꯏꯁꯟꯗ꯭ꯔꯤ ꯃꯌꯥꯝ ꯂꯣꯏꯁꯟꯕꯩ ꯃꯇꯝꯐꯥꯎ ꯁꯪꯗ꯭ꯔꯦ ꯑꯗꯣ ꯑꯝꯇ ꯂꯣꯏꯁꯜꯂꯝꯃꯒꯦ ꯐꯣꯟ ꯑꯃ ꯇꯧꯔꯒꯦ ꯊꯣꯛꯇ꯭ꯔꯣꯕꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯁꯣꯔꯥꯠ ꯑꯃ ꯂꯥꯛꯏꯀꯣ ꯑꯗꯣ ꯁꯣꯔꯥꯠ ꯂꯥꯛꯑꯒꯅꯤ ꯑꯩꯈꯣꯏꯁꯨ ꯈꯠꯂꯤ ꯅꯠꯇꯦꯕ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯕꯅꯦꯕ ꯌꯥꯝ ꯌꯧꯔꯦ ꯂꯩꯁꯥꯕꯤ ꯅꯨꯃꯤꯗꯥꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯕꯗ ꯀꯞꯁꯨ ꯀꯞꯄꯤ ꯀꯞꯁꯨ ꯀꯞꯄꯤ ꯅꯣꯛꯁꯨ ꯅꯣꯛꯏ ꯆꯥꯎꯔꯛꯄꯅꯤꯅ ꯀꯤꯕꯨ ꯀꯤꯖꯩ ꯂꯩꯁꯥꯕꯤꯁꯦ ꯆꯦꯟꯕꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛꯄꯣꯠꯅꯤ ꯑꯉꯥꯡꯁꯤꯡꯅ ꯈꯨꯂꯥꯡ ꯑꯃ ꯁꯤ ꯂꯩꯁꯥꯕꯤꯗꯤ ꯂꯩꯁꯥꯕꯤꯗꯤ ꯂꯩꯇꯦ ꯊꯣꯏꯕꯤ ꯑꯥꯗ ꯑꯉꯥꯡ ꯄꯝꯃꯤ ꯆꯥꯛꯈꯨꯝ ꯆꯪꯕꯤ ꯉꯔꯥꯡ ꯆꯥꯛꯈꯨꯝ ꯆꯪꯉꯛꯏꯅꯦ ꯑꯩꯈꯣꯏ ꯉꯔꯥꯡꯗꯒꯤ ꯍꯣꯏ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯃꯌꯥꯝꯒꯤ ꯆꯥꯛꯈꯨꯝ ꯆꯪꯕꯤ ꯑꯣꯏꯕꯅꯤ ꯄꯔꯛ ꯈꯨꯗꯤꯡꯒꯤ ꯑꯗꯨ ꯀꯩ ꯍꯥꯏ ꯀꯩꯅꯣ ꯁꯤ ꯌꯧꯅꯦ ꯋꯥꯏ ꯑꯩ ꯑꯍꯥꯟꯕꯗ ꯃꯦꯔꯨꯟ ꯂꯤꯠꯂꯝꯃꯦ ꯑꯩ ꯅꯝꯁꯤꯜꯂꯦꯅ ꯋꯥꯏꯗ ꯄꯣꯠꯇ꯭ꯔꯥꯕ ꯑꯩꯅ ꯌꯥꯔꯦ ꯆꯟꯗꯣꯟꯒ ꯃꯊꯛꯀꯤ ꯕꯤꯟꯗꯨꯒ ꯃꯨꯠꯆꯜꯂꯦ ꯃꯊꯛ ꯄꯨꯔꯥ ꯀꯣꯄꯤꯅꯤ ꯖꯦꯔꯣꯛꯁ ꯀꯣꯄꯤ ꯃꯥꯜꯂꯦ
ꯂꯩꯁꯥꯕꯤꯒꯤ ꯊꯕꯛ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯗ ꯆꯦꯟꯕꯒꯤ ꯈꯦꯆ꯭ꯔꯤ ꯍꯥꯜꯂꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯈꯔ ꯊꯣꯛꯂꯒ ꯈꯦꯆ꯭ꯔꯤ ꯍꯥꯜꯂꯦꯅꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ. ꯑꯗꯣ ꯁꯣꯔꯥꯠ ꯀꯔꯃꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯃꯌꯥꯝ. ꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯀꯣ. ꯁꯤꯕꯨ ꯁꯤꯈ꯭ꯔꯗꯤ ꯂꯣꯏꯅ ꯇꯞꯅ ꯇꯞꯅ ꯇꯧꯅ ꯀꯥꯎꯁꯜꯂꯛꯑꯅꯤ ꯃꯌꯥꯝ. ꯃꯊꯧ ꯃꯉꯝꯁꯨ ꯇꯞꯅ ꯇꯞꯅ ꯇꯧꯅ ꯁꯨꯝ ꯂꯣꯏꯈ꯭ꯔꯅꯤ. ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯖꯤꯔꯤꯒꯤ ꯆꯤꯆꯦꯅ ꯐꯤ ꯈꯔ ꯄꯨꯔꯛꯑꯦ. ꯑꯗꯨꯒ ꯐꯤ ꯈꯟꯕꯒꯤ ꯂꯥꯟꯅꯦꯕ ꯁꯤꯅ ꯑꯃꯨꯛꯀꯣ. ꯄꯤꯡꯁꯨ ꯐꯖꯩ. ꯁꯤꯁꯨ ꯐꯖꯩꯗ ꯁꯤꯁꯨ ꯉꯥꯟꯊꯣꯛꯏ. ꯄꯤꯡꯁꯤꯅ ꯆꯝꯅ ꯐꯖꯩ. ꯑꯁꯤꯅꯅꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯁꯤꯒꯤꯁꯨ ꯐꯖꯕ ꯇꯣꯉꯥꯟꯂꯦ. ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯧꯒꯗ꯭ꯔꯥ ꯑꯗꯨ ꯅꯪ ꯈꯜꯂꯨꯅ. ꯃꯃꯥ ꯀꯩꯅꯣꯔ ꯀꯩꯅꯣꯝ ꯄ꯭ꯔꯣ ꯑꯁꯤꯟꯕꯤ ꯃꯆꯤꯟ ꯌꯥꯝ ꯁꯨꯡꯕ ꯑꯝꯇ ꯑꯩꯅ ꯍꯥ ꯑꯗꯨꯗꯤ ꯍꯪꯒꯥꯝ ꯄꯥꯟꯁꯤ ꯂꯧꯍꯧꯔꯒꯦ. ꯅꯣꯏ ꯅꯃꯥ ꯅꯆꯥꯅꯤ ꯃꯤꯅꯅꯦ. ꯀꯩ ꯍꯥꯏꯕ ꯃꯃꯥ ꯀꯩ ꯍꯥꯏꯕ. ꯅꯣꯏ ꯅꯆꯥ ꯅꯨꯄꯤ ꯅꯃꯥ ꯅꯆꯥ ꯈꯜꯂꯤꯗꯣ ꯑꯃꯅ ꯑꯆꯝꯕ ꯑꯩꯅ ꯁꯣꯟꯗ ꯑꯆꯝꯕꯗꯨ ꯑꯃ ꯆꯥꯕ ꯁꯨꯗꯨꯒꯅꯦ ꯏ ꯃꯆꯨꯗꯨꯅ ꯀꯣꯠꯄꯗꯣ ꯀꯌꯥꯝ ꯐꯖꯩ ꯈꯪꯉꯕ. ꯁꯤꯁꯦ ꯁꯤ ꯑꯣꯏꯕ ꯇꯥꯔꯗꯤ ꯉꯥꯏꯈꯣꯅꯦ. ꯁꯤ ꯑꯣꯏꯕ ꯇꯥꯔꯗꯤ ꯁꯤꯒꯤ ꯃꯆꯨ ꯐꯅꯦꯛꯁꯨ ꯌꯥꯅꯤ ꯔꯦꯗꯀꯁꯨ ꯁꯦꯠꯄ ꯌꯥꯅꯤ ꯗꯥꯔꯛ ꯄꯤꯡꯀꯁꯨ ꯁꯦꯠꯄ ꯌꯥꯅꯤ ꯑꯋꯥꯎꯕꯁꯦ ꯂꯣꯏꯅ ꯌꯥꯅꯤ. ꯑꯁꯤ ꯑꯣꯏꯗꯤ ꯈꯥꯃꯦꯟ ꯃꯆꯨ ꯑꯌꯥꯛꯄꯁꯦ ꯁꯦꯠꯄ ꯌꯥꯔꯣꯏꯑꯕ. ꯂꯩꯔꯨꯗꯅ ꯑꯗꯣ. ꯃꯆꯨꯒꯤ ꯑꯋꯥꯎꯕꯗꯣ ꯂꯩ ꯑꯌꯥꯛꯄ ꯂꯩꯇ꯭ꯔꯤꯕ. ꯑꯁꯤ ꯑꯣꯏꯅ ꯍꯪꯉꯁꯤꯔ ꯈꯪꯗꯦꯔ ꯑꯗꯨꯝ. ꯑꯩꯈꯣꯏ ꯌꯥꯗꯤ ꯌꯥꯗꯕꯅꯤ ꯁꯤ ꯃꯆꯨꯁꯦ. ꯁꯤ ꯂꯧꯔꯁꯤꯔ ꯃꯥ ꯂꯧꯍꯧꯔꯒꯦꯁꯦ ꯐꯔꯦꯁꯦ. ꯍꯣꯏ ꯃꯉꯥꯅꯤ ꯆꯥꯛ ꯆꯥꯕꯗ ꯂꯥꯛꯑꯁꯨ ꯌꯥꯔꯦ. ꯃꯤꯅ ꯅꯍꯥꯟꯗꯩ ꯑꯃ ꯍꯥꯏꯅꯤ ꯑꯃ ꯈꯟꯒꯅꯤ ꯑꯃ ꯐꯖꯕꯁꯦ ꯗꯨꯀꯥꯟꯗꯥꯔꯗꯨꯒ ꯏꯟꯖꯥꯎꯔꯤꯕꯗꯤ ꯑꯩꯅ ꯍꯥꯏ ꯑꯁꯤꯒꯤꯁꯨ ꯐꯖ ꯑꯁꯤꯅ ꯉꯥꯟꯗꯣꯛꯏ ꯂꯥꯏꯠꯇꯨ ꯌꯥꯝ. ꯑꯁꯤ ꯂꯧꯒꯦ ꯍꯥꯏꯔꯦ. ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯆꯝꯅ ꯍꯥꯏꯔꯦ ꯐꯖꯩ. ꯑꯃ ꯁꯦꯠꯂꯣꯏꯕ ꯇꯥꯔꯒ ꯂꯧꯔꯣꯏꯗ꯭ꯔꯥ ꯑꯩ. ꯑꯗꯣ ꯃꯤꯗꯨꯅ ꯍꯥꯏꯔꯦ ꯃꯆꯤꯟꯁꯦ ꯐꯣꯠꯂ ꯄꯤꯔꯛꯀꯦ ꯍꯥꯏꯅ ꯅꯪꯗꯤ ꯅꯪ ꯂꯥꯛꯄꯗ ꯄꯣꯔꯛ ꯑꯗꯨꯗꯤ ꯃꯆꯤꯟ ꯐꯣꯠꯂ ꯄꯨꯔꯛꯑꯣ. ꯆꯥꯅꯩ. ꯃꯆꯤꯟ ꯐꯣꯠꯂ ꯄꯨꯔꯛꯁꯦ ꯍꯌꯦꯡꯗꯩ. ꯖꯤꯔꯤ ꯆꯠꯈꯤꯕꯗꯒꯤ ꯆꯤꯟ ꯀꯟꯕꯅ ꯂꯣꯏꯔꯦ. ꯑꯩꯉꯣꯟꯗ ꯍꯥꯏꯅꯣ. ꯃꯥꯅꯅꯤ ꯃꯆꯤꯟ ꯁꯣꯏꯕꯩꯅꯤ. ꯉꯍꯥꯟꯂꯦ ꯑꯃ ꯉꯍꯥꯟꯂꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ. ꯉꯍꯥꯟꯂꯦ ꯑꯃ ꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏ ꯋꯥꯏ. ꯑꯩ ꯃꯥ ꯅꯪꯒꯤ ꯄꯣꯛꯈꯩꯀꯗꯣ ꯀꯩꯅꯣ ꯂꯥꯏꯀ ꯇꯤꯡ 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 ꯇꯧꯏꯅꯦ. ꯑꯗꯨ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ. ꯃꯃꯤꯡ ꯀꯩ ꯀꯧꯒꯦ. ꯅꯠꯇꯦ ꯁꯤꯒꯤ ꯅꯪꯒꯤ ꯄꯣꯀꯦꯠꯇꯒ ꯇꯤꯡ ꯇꯥꯡ ꯉꯥꯜꯂꯤꯗꯣ. ꯃꯣꯏ ꯃꯅꯤꯡ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ. ꯁꯨꯄꯔꯃꯦꯟ ꯀꯧꯕ꯭ꯔꯣ. ꯁꯨꯄꯔꯃꯦꯟ ꯂꯥꯏꯠ. ꯃꯣꯏꯅ ꯑꯩ ꯁꯨꯄꯔꯃꯦꯟ ꯂꯥꯏꯠ ꯇꯥꯗꯣꯔꯦ. ꯇꯥꯎꯟꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ. ꯃꯃꯥꯅ ꯀꯩ ꯍꯥꯏꯅꯣꯅꯦ. ꯗꯨꯆꯥ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯊꯦꯡꯉꯦ ꯍꯥꯏꯌꯨ. ꯁꯣꯔꯥꯠꯀꯤ ꯐꯤꯔꯣꯏ ꯈꯔ ꯂꯦꯝꯍꯧꯕꯁꯤꯡꯗꯣ ꯍꯟꯗꯣꯛꯄ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ. ꯂꯥꯏꯒꯤ ꯐꯤꯕꯝ ꯌꯦꯡꯉꯨ. ꯑꯩꯈꯣꯏ ꯐꯤꯕꯝꯁꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ. ꯍꯥꯎ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯣ. ꯍꯥꯏꯕ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯋꯥꯗꯣ ꯀꯩꯅꯣꯅꯦ. ꯑꯣ ꯁꯤ ꯀꯩꯅꯣ ꯃꯣꯏ ꯄꯨꯡꯁꯦ ꯑꯩ ꯉꯁꯥꯏ ꯎꯍꯧꯗꯦꯅꯦ. ꯁꯥ ꯉꯥꯛꯇꯅꯤꯅꯦ. ꯑꯗꯨꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯑꯍꯣꯡ ꯑꯆꯥꯎ ꯌꯦꯡꯊꯣꯛꯎꯁꯦ ꯍꯥꯏꯅ ꯇꯧꯁꯤꯒꯩꯁꯤꯒ 200, 300, 400 ꯇꯧꯔꯒ ꯐꯤ ꯀꯟꯅ ꯍꯣꯜꯁꯦꯜ ꯊꯥꯔꯦꯕꯀꯣ. ꯑꯗꯨꯏꯗꯣ ꯉꯥꯏꯍꯥꯛ ꯆꯪꯉꯒ ꯀꯔꯤ ꯑꯐꯕ ꯍꯥꯏꯗꯤ ꯂꯥꯛꯄ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯑꯣꯡ ꯆꯥꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯌꯦꯡꯕ ꯆꯠꯄꯅꯦꯕ. ꯁꯤ ꯃꯄꯥꯟꯗꯒꯤ ꯄꯨꯊꯔꯛꯄ ꯐꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕꯀோ. ꯃꯥ ꯏꯁꯩ ꯊꯥ ꯂꯩꯔꯝꯃꯤꯅꯦ. ꯈꯨꯇꯤꯟꯗꯤ ꯌꯦꯡꯉꯣꯅꯦ. ꯑꯍꯣꯡꯕ ꯄꯥꯝꯗꯕ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ. ꯈꯔꯕꯨ ꯐꯔꯗꯤ ꯍꯣꯡꯉꯗꯤ ꯂꯧꯔꯒꯦ ꯂꯤꯠꯂꯒꯦ ꯁꯤꯅꯤ. ꯑꯩꯈꯣꯏꯐꯧ ꯊꯤꯕ ꯆꯪꯉꯛꯏꯁꯤꯅꯤ.
ulune ulune itu crop tang crop olaga oversize oversize ahong bidagi hendoraktana akhoi ahong bido yaraktadana hojik bisalda mu changchare bisalda mu kai gaina yengthokena ai time phangdedana ko mayam thabo kana tawraga dum ngahak lakpada fajana yengba khotbagi matam phangdeba duna changakpani kai tawba yaba yengena ꯃꯌꯥꯝ ꯁꯣꯄꯤꯡ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯁꯜꯂꯛꯑꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯤꯁꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯒ ꯑꯦꯒ ꯔꯣꯜ ꯌꯣꯟꯕꯗꯨꯒꯒꯤ ꯑꯦꯒ ꯔꯣꯜ ꯆꯥꯁꯦꯅ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯈꯣꯏꯁꯦ ꯑꯦꯒ ꯔꯣꯜ ꯆꯥꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯈꯔ ꯃꯑꯣꯡ ꯃꯇꯥ ꯆꯥꯔꯗꯤ ꯑꯩꯅ ꯐꯤ ꯈꯔ ꯄꯥꯏꯔꯛꯁꯦꯅ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯃꯣ ꯆꯥꯕ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯅ ꯉꯁꯥꯏ ꯈꯟꯈꯤꯕ ꯃꯌꯥꯝꯗꯨꯅ ꯁꯦ ꯈꯨꯠ ꯍꯥꯝꯗꯣꯛꯑꯦ ꯃꯈꯥ ꯆꯠꯂꯗꯤ ꯁꯤꯗꯣꯔꯦ ꯏꯇꯣꯝꯇ ꯆꯨꯡꯅ ꯈꯥꯎ ꯉꯥ ꯇꯪꯕꯁꯤꯁꯨ ꯀꯩꯅꯦ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯉꯥ ꯇꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯌꯦꯟ ꯑꯣꯏꯅ ꯇꯪ ꯂꯩꯔꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯁꯤꯒꯤ ꯃꯣꯃꯣꯁꯦ ꯑꯩꯒꯤ ꯁꯨꯝ ꯃꯣꯃꯣ ꯇꯤꯐꯤꯟꯒꯤ ꯇꯥꯏꯃꯤꯡꯗꯩꯁꯦ ꯊꯣꯛꯂ ꯆꯥꯔꯤ ꯑꯩꯅ ꯀꯥꯏꯗ ꯂꯩꯔꯦ ꯏꯟꯁꯥꯡ ꯍꯥꯎꯔꯕ ꯃꯥꯏ ꯆꯧꯃꯤꯁꯤꯁꯨ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯣ ꯃꯥꯏ ꯈꯨꯇꯧꯁꯦ ꯆꯥꯈꯤꯒꯦ ꯑꯃ ꯍꯨꯏ ꯑꯃꯁꯦ ꯍꯨꯛꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯉꯁꯥꯏꯗꯒꯤꯅꯤ ꯑꯩ ꯃꯌꯥꯡ ꯀꯪꯕꯤꯁꯤꯅ ꯆꯥꯅꯕ꯭ꯔꯥ ꯆꯥꯔꯤꯁꯤꯗꯤ ꯆꯥꯕꯩꯅꯦ ꯍꯥꯏꯔꯗꯤ ꯋꯥ ꯊꯥꯗꯦ ꯃꯌꯥꯡ ꯀꯪꯕꯤꯁꯤꯅ ꯆꯥꯅꯕꯅꯤ ꯄꯨꯡ 6 ꯇꯥꯔꯦ ꯆꯥꯔꯣꯏ ꯆꯠꯂꯅꯤ ꯌꯨꯝꯗ ꯃꯌꯥꯝ ꯍꯜꯂꯦ ꯑꯩꯈꯣই ꯆꯥꯕ ꯂꯣꯏꯔꯦ ꯒꯥꯔꯤ ꯑꯥꯗ ꯂꯩꯔꯦ ꯂꯝꯕꯤꯗ ꯑꯃꯨꯛ ꯆꯥꯅꯤꯡꯉꯗꯤ ꯆꯥꯁꯤ ꯍꯥꯏ ꯆꯥꯕ ꯂꯦꯞꯄ ꯆꯥꯗꯕꯤ ꯉꯁꯤꯇꯪ ꯊꯣꯛꯂꯛꯄꯁꯤꯗ ꯆꯥꯍꯧꯔꯁꯤ ꯉꯥꯎꯔꯦ ꯆꯥꯛ ꯆꯥꯗꯕ ꯁꯤꯅ ꯆꯥꯗ ꯌꯥꯗꯦ ꯅꯨꯡꯗꯥꯒꯤ ꯁꯟꯗꯥꯒꯤ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯨꯅꯨꯡꯉꯥꯏꯅꯣ ꯒꯥꯔꯤ ꯌꯦꯡꯉꯨ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯄꯩꯁꯥꯗꯤ ꯈꯪꯉꯔꯣꯏꯌꯦ ꯄꯨꯁꯀꯥ ꯑꯃꯨꯛ ꯆꯥꯗꯣꯏ ꯇꯧꯔꯤ ꯁꯤ ꯑꯉꯥꯡꯁꯦ ꯌꯥꯔꯔꯣꯏ ꯁꯦꯔꯥꯡ ꯈꯨꯟ ꯆꯪꯉꯝꯒꯦꯅꯦ ꯑꯗꯣ ꯈꯪꯗꯦ ꯁꯤ ꯃꯍꯥꯎ ꯆꯥꯖꯗ꯭ꯔꯤ ꯁꯤꯗꯤ ꯌꯣꯟꯅꯗꯔꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯏꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯎꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯁꯀꯥ ꯆꯥꯔꯒ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯌꯨꯝꯗ ꯂꯥꯛꯑꯦ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯥꯟꯙꯧꯒꯤ ꯉꯥ ꯇꯪꯕꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯃꯥꯟꯙꯧꯍꯣꯏꯗ ꯑꯗꯩꯗꯤ ꯉꯥ ꯇꯪꯕꯒꯤ ꯆꯥꯂꯨꯛ ꯊꯥꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯨꯝ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯤꯆꯦꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯦꯡꯉꯦ ꯄꯨꯡ 11:30 ꯇꯥꯔꯦ ꯅꯨꯡꯊꯥꯡꯒꯤ ꯑꯗꯨꯁꯨ ꯒꯥ ꯇꯧꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯅꯤꯉꯣꯜ ꯂꯥꯛꯄ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯗꯅ ꯃꯌꯥꯝ ꯅꯤꯉꯣꯜ ꯃꯐꯝꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯤ ꯇꯨꯝꯅꯤꯡꯗꯕꯅꯦꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯄꯩꯁꯥꯅ ꯑꯣꯏꯕꯅꯤꯅ ꯑꯁꯪꯕ ꯂꯤꯠꯂꯁꯨ ꯖꯥꯔꯦ ꯑꯉꯥꯡꯕ ꯂꯤꯠꯂꯁꯨ ꯖꯥꯔꯦ ꯃꯤ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯣ ꯉꯥꯡꯖꯧ ꯊꯨꯟꯗ ꯊꯣꯡꯗꯒꯤ ꯍꯜꯂꯛꯄꯅꯤ ꯏ ꯁꯥꯔꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯐꯪꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ